Sahi ahum fajalakaba saiton gi meitei gi yum taadaba mafam amada Kukina bom kaptharakhre haina social media sungla thaganarakle. Central Force ki kem manakta Kuki khulai paiba singna meitei gi yum thugaikraba matungda makhatana bom amasu pokhaibada misam ani Sokle Meeoi. Kuki gi drone nganu konda koipai paiduna leidi miyam section bio haina social media sungla thaganarakle. Loina na yum ani mai chakhre haidi. Nakalamorom da CRPF laina Kuki na tauning but tauhanli haidano khoi saunarba miyamna CRPF ki bunker thugaigre hairi. Meeoi ama siraga leiramle hairi. Ngana nungthil pung ahomom tarakpada NS 102 Imphal More lambi paringi khongjom sangai khongi khajin uku haina khangnaba kalbert amaki manakta nupa ama siraga leiramba thengnare hairi. Meeoi asigi yet thangba makhutta yetum makhul gumma kya leirambana mahak drug overdose ta siba oiramgadar singnari adu moina mak mahak ki maming matha khangba ngam khidre hairi. Sangoi mai chakpada yenau sahum yaukre lupa lak taret longi polam sing ut on khre hairi. Thasigi ani amasung nahan gilona ba ahingi nungyai matung pung ama makhairom tarakpada Thobal district ki Wangjing Texam Lekaida Labor Texam Ragu sahi kunthra manga pokpa Ti Laren Masagi Mamang Sangoi ama electric short circuit tigi haurakpa maina sakpada sangoi da thamba yenau sahum yauna lupa lak taruk taret longi pochai sing ut on khre hairi. Mai asi ahingi matamda saklakhibana khudakta khangbangam khide adu pau asi tabadagi lekai gi miyamna mai kallingai da fire service laktuna mateng panglakhi adu moina mak sangoi da thamba pochai singdi kanbangam hodre hairi mai sakpa sida yenau sahum khakta natana phijang set ani carpet sofa phau table yen machinjak generator ani amasung atai phirol sing ama ata thokre mai kanbada Thobal PS amasung Wangjing osigi personal sing su sarugya ki hairi. MLA Paulilan Hauke ki gari amadagi drug amasung nomai sistau ki hairatuna case adu NCB New Delhi de investigation satha hanbiu haina chief secretary amasung DGP da wakat khre hairi. Kumja 2022 ki February amasung March ta tangka ani thokna pangthokki batarani thoi shuba Manipur Legislative Assembly gi mikhalda schedule tribe ki reserve seat oiriba Saikot Assembly constituency da BJP ki ticket ta mai palakiba party asigi MLA Paulilan Hauke ki gari singi manungda amadagi yamna badrak amasung khutsukolai sin sis tauki haba wafam phongdokladuna thaudo asida MLA asi senabana police na handle tawba ngamdre maramasna case asigi investigation ning thijana sathanabagi damak case asi Narcotics Control Bureau NCB Delhi da khusinabiyo haina chief secretary amasung director general of police DGP da wakat khre hairi. Official document da yumpham oiba paugi matungina wakar asi mapal kangjebung maningi pauna kaithal the head office oiba kanglai pakkan baluk KKL Manipur ki secretary general Luangsa U ngaukhai ngakpana kuyek piduna December 2025 to chief secretary Dr. Punit Kumar Goel amasung DGP Rajiv Singh da official oina pisin kibane hairi. Lamai ani panba wakat cherol asigi number na SG/2025000225 ni hairi. Aiba wakat cherol asi numit tumaktada chief secretary ga office na RR number 1468 amasung PSQ Manipur da leba DGP gi office na official oiba silsim namduna reserve tawki hairi. Cherol sina chief secretary amasung DGP da wakat libano Yangkhai Mapan Saikot ST Assembly constituency gi MLA Paulilan Haukip ni haiba belonging to Paulilan Haukip ki gari amadagi 37 AR na drug masung khusukhlai sing sis tawre haba wafam phongdokle thaudo asigi matang da NCB na SIT ama constitute tauhanbiyu natrakana case ase Narcotics Control Bureau NCB Delhi da khusinabiyu handing over tawiyu haibasine loinana thaudo ase December 15 2025 ta thokpane haina wakat cherol asida mayek sengna phongdokpaga loinana 37 Assam Rifles na 59 Saikot ST Assembly constituency gi MLA oiriba Paulilan Haukip kini haiba gari amadagi yamlaba drug sing amasung khusukhlai sing singhat manaktagi sis tawki hairi. Drug amasung khusukhlai sing ase mahaki gari dagi recover tawrba matung 37 AR na follow up action oina mahapu phanaba mahaki mayumda thunglaki adubu mahana MLA oibagi power sizinaduna amasung mahaki position bu lana sizinaduna khunjasinda insinbadagi khuthingjilakpana maram oiraduna mahapu phapha ngamkide haba wafam phongdokle asiguma illegal oiba thawngsing asigi manungchana khunjasingna AR gi gari gi windshield thugairaki haba wafam supalle zero sina chief secretary amasung DGP da wafam singa si phongdokpada natana Paulilan Haukipna drug amasung khusukhlai gi business tawre haina sumaral sidi mahana mission of Manipur
Manipur haibadi war against drug ki mayok ta laiba amasung masigi damak thabak sathabana May 3, 2023 dagi laibak thiraba communal class asisu thorakpani haina supalli loina MLA Paulilan Hawkip senabadagi due to the involvement local police na su case asi handle tawbangamdre maramasna case asigi smooth investigation gi damak case asi Narcotics Control Bureau NCB Delhi da kusinabana appropriate oiba thabak oigani haina su phongdoklei RTI application file torok libasi afaba khongthang ne adubu tharak liba miyoisi seran turan ngangbo BJP gi mi ni haina MP bimol na phongdokrei Rights to Information RTI eki makada application ama file torok liba asimak afaba khongthang ne adubu karamba wakhalon da file torok pono haibadudi chapchana khangi haina MP Dr. Angomsa bimol akoijak na phongdokrei wafam singarang sahita Thopang Lup na sentuna ni tepa chu thekta leiba DIPR ge auditorium da pangthok palam da masagi saknai raba kaya gi maram da nikthina iba living legend of Manipur haina mingthon ba anawa sahi 2026 ki world calendar phongba gi thoram da pawmi singna hangba wahang gi pakum piraduna phongdokhibane RTI application asida MPS gi local area development scheme gi oina senba sahi 2024-25 ki oina kayam yamba senpham sanction tawkhibagi amadi senpham singa aduna kari karamba thabak thoram da sizina khibagi haibana chingbo wahang sing yauna file torokhibane MP na hai RTI application file torokpa asimak matam sigi naharol singlarik lai sunik thina haibagi kudam amani haina lawi loinana sahi amagi matamda aihakna MP ama oina kari thabak thoram paikhatpagi amdi tawbagi haibadu miyamda khanghanabagi khudong chaba ama pirakpani haina lawi adubu RTI application file torokliba applicant naha asi hana masak khangba amasung seran turan ngangbo BJP gi mini sahi amada MP amada rupa crore manga MP local area development scheme asigi makhada piribasi aihaki inner Manipur parliamentary constituency na konba assembly segment kuntragani thoi leidi segment sing asigi su MLA sing leidi bani MLA sing ga sahi amagi local area development fund gi makhada lupa crore ani leidi wanamasna haiba MLA sing asigi lupa crore homphumari adusu kadai da satkre kari da sijana krabagi haina su hangpham thoi haiki loinana atopa anga mathau mayam gi su kari da kadai da sijana thibagi haibigi matang da miyam na su RTI application sing file torokpa oisano haiki Loktak Pat ki phumdi Raban gi makoka manare LDA na senglabasu amuk thangalakle hari Manipur gi sakyeng mixel oiriba Loktak Pat asi sahi manga tara gi mamangdadi isingna pumlang langlambani adubo hawkhiba sahi kharasida laingak na lupa crore kaya thadaduna Loktak Development Authority LDA na Loktak ta phumdi sengbagi thabak paikhalabasu Raban gi manga kaklaga songkhalakpagum hauzik Loktak Pat asi phumdina sum sandorakpadagi sahi kharagi matungdagi di Loktak Pat ki phajaba mangki gadra haina miyamna mipaiba poknare Loktak Pat ki akoibada phajaba asigi mijengpham oiriba ithai gi sawba singi singthakta leiba tower dagi yengba matamda Loktak Pat asi phumdi ne ikoi koisinduna leiba ga loinana isingsu yamna thengatle masi ningtham thagi matam oibana Loktak Pat ki ising asi thengatpa oigani haina thajanari nungju thagi June July matamdana Loktak ki ising asi khara amuk chawkhatkani hairi Loktak Pat ta ngami singna nauna phumdi yamna thajalakwa sina Loktak Pat ki ising asi senghandre Masidanatna Loktak Pat asida tarakliba nambul turel amadi Waisal Maril asina Pat asigi sing morhanbada asawa mateng oidi hairi Loktak Pat ki thanga maramda leba khwairakpam Kumar kauba mioi amana phongdorakpada Loktak Pat ki sing asi haujak yamna phatrai LDA na Loktak Pat sengbagi thapak paikhalabasu Loktak Pat ta leiriba phumdi asi nungju thagi matamda yamna sandorakle ngami singna ringban tawduna nga yokpadi thoina kaide adubu Pat mayaida nauna phumdi tharaga thamba sina Pat asigi sing asi hena mosile Pat ki sing phatabana sijanabasu yadre hairi lambi ga tainaba turel khongpan da paisile balebak sing lokthokpriyo haina thamlakhre MURDMIP rigid pavement ki makhada lamlong thong dagi haikruma khong phawbagi lambi semagi thabak paikhaliba sida Imphal cycle lambi gi matai da Imphal turel mapa da paisiliba lebak mayam asina paikhat pa thabak thoram singda ayat apan oibata natana lambi paring asida khundariba miyam nasu sauna khudong sa da banang halai hariba leba asi forest department natraga WRD gi oigani haiba thajaba lai adubu line department ta khangalamdrabadi thabak paikhat pa yadaba na mari leinaba line department na miying
ꯄꯨꯛꯅꯤꯡ ꯆꯪꯕꯤꯌꯨ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟ PWDꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯍꯥꯏꯖꯈ꯭ꯔꯦ ꯆꯦꯔꯣꯜ ꯑꯁꯤ ꯄꯤꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠꯇ ꯄꯩꯁꯤꯜꯂꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯟ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ DCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯕꯔꯥ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯁꯒꯣꯜꯃꯥꯡ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯂꯣꯡꯗꯒꯤ ꯂꯩꯇꯥꯟꯄꯣꯛꯄꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯤꯍꯨꯠ PWD ꯑꯃꯁꯨꯡ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯀꯤ ꯁ꯭ꯇꯣꯟ ꯏꯟꯐ꯭ꯔꯥ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯃꯤꯍꯨꯠꯁꯤꯡꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯐ꯭ꯂꯥꯏꯠꯇ ꯄꯥꯋꯔ ꯕꯦꯡ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯈꯤꯗ꯭ꯔꯦ Ministry of Civil Aviation flight passengers portable power banks sizinabasi flight ki safety ki khudongthiningai oihali haina phongdokhibaga loinana airlines singna safety ki sana kanglot asi enforce tawduna flight singna power bank sizinaba yahankhidre hari flight ta power bank sizinabagi athingba si matam khargi mamangdagi thamduna lakhrabasu airlines singna flight pairamdai da miyam da sizinabigenu haina laukthoktabaga loinana power bank sizinabada ka henba miyeng sangdana lakhibani adubu safety rule enforcement ki saruk ama oina flight paikhatringaida mid air safety ki sana kanglon sing laukthokpa matamda power bank sizinabiganu haiba wafam yahonbaga loinana passenger singda sizinahandanaba akanba section thorang lokhalagani hari akhanga hai singna phongdokhibada flight paina awangba altitude da power bank sizinabana battery ka henu sagar handuna cabin da maikhu thohalakpa yabagi khudongchadaba lai hari Indian sing yariba makhai Venezuela da sattanaba khangankhre Malamda Thaugi resource khwaidagi yamna leiriba Venezuela amadi US ki marakta oirakliba phiba masina maram oiraga India langa leba asigi miyam da matam khara di Venezuela da mathau tadrabadi sathok sentau dabana aphap oigani habagi pawta pirakre India ke external affairs ministry na hauze Venezuela da leiriba Indian sing da yamna section na leinaba amasung mathau tadrabadi mafam amadagi mafam amada sathok sentau dana ba pawta pi khibaga loinana phiba masi hena soksilaklabadi Indian sing evacuate taunaba khongthang lokhatnaba sem sare haike panba yabadi US na Venezuela gi konung Caracas ta strike tawraba matung pung kharagi manung daleba asigi president Nicolas Maduro bu phaduna pukhibani US ki thawng asida South America gi leba asida political gi oiba asoba sarangnaba aba thokhale US ki thawng asi Russia amadi China na su yaningdaba phongdorakpa laikre US da president Maduro phakibasi matam sangna Venezuela khakta natana tongan leba kya da operate tawba drug cartel sing sagatpagi amasu miyoibagi hak khongawnabagi ni hairi adubu US ki thawng asi miyamdadi Venezuela gi thawda mitaba oina Nakal amaromdana Russia na US da warning tawkhre US na phakiba Nicolas Maduro thadoraktrabadi akanba action lokhalagani haina Russia na USA da warning tawkhre Maragasida President Maduro amasung mahaki loinabibu khudakta thadoknaba China na US da khangankhre loina na Venezuela gi President Nicolas Maduro New York da leiba Brooklyn jail da thamkhre hari Nakal amaromda Venezuela da attack sathakraba matung Donald Trump na Mexico, Cuba amadi Colombia da su warning tawkhre Venezuela da attack sathakraba matung da America gi President Donald Trump na Mexico, Cuba amadi Colombia na singbolibak singda su phong na akanama ong na warning tawkhre haina phongdorakle Fox News ki report asigi matung ina America gi President Donald Trump na phongdorakibada America na phaduna poroklaba Venezuela gi President Nicolas Maduro gi mathakta case kya satharagani mahaki mathakta drug case kan loinana tongan ba kaya da su sauna senari maramaduna Mexico, Cuba amadi Colombia hariba lebaksing asiglu sumbasing na su loona yadaba tabak thong kaya sa tabaga loina misam miyam da otpa naibagi tabak sa thari lebaksing asiglu sumbasing na drak lalon bagi tabak ta hojiksu aduma khaktheng na amadi nakoina na mateng pangli haiki hantak sahi asida lebak tarada lan hekta thoklaba yai hairi Sahi 2026 asida maling vilebak tarada matam amada hekta lan tholakpa yabagi akiba sauna lei haina Brussels da leiba International Crisis Group amadi New York da leiba Council on Foreign Relations ki maikadagi phongdorakle Brussels da leiba International Crisis Group amadi New York da leiba Council on Foreign
ꯔꯤꯂꯦꯁꯟꯁꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯂꯥꯟ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 10ꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯃꯗꯗꯤ ꯂꯥꯟ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯂꯦꯝꯍꯧꯔꯤꯕ ꯂꯩꯕꯥꯛ 9 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯟ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯂꯦꯝꯗ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃꯒꯤ ꯁꯛꯂꯣꯟ ꯁꯣꯏꯗꯅ ꯂꯧꯔꯛꯀꯅꯤ ꯂꯥꯟ ꯑꯁꯤ ꯂꯩꯕꯥꯛ ꯑꯃꯒ ꯁꯣꯛꯅꯕ ꯂꯥꯟ ꯑꯣꯏꯔꯔꯣই ꯑꯍꯨꯝꯁꯨꯕ ꯋꯥꯔꯜ ꯋꯥꯔꯒꯤ ꯁꯛꯂꯣꯟ ꯑꯃ ꯁꯣꯏꯗꯅ ꯂꯧꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ 2025ꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟꯁꯤꯡꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯃꯑꯣꯡꯗ ꯁꯣꯛꯅꯕ ꯂꯥꯟꯁꯤꯡ ꯑꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯋꯥꯔꯐꯤꯌꯔꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯣꯛꯅꯕ ꯂꯥꯟ ꯉꯥꯛꯇꯅꯤ ꯂꯥꯟ ꯑꯁꯤꯅ ꯃꯤꯒꯤ ꯃꯁꯤꯡ ꯀꯥ ꯍꯦꯟꯅ ꯁꯤꯍꯟꯗ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯃꯕꯨ ꯈꯝ ꯊꯦꯡꯅ ꯂꯩꯈꯥ ꯇꯥꯅ ꯁꯣꯛꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯥꯟ ꯑꯁꯤ ꯃꯥꯌꯣꯛꯅꯔꯕ ꯂꯩꯕꯥꯛ ꯑꯃꯅ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌꯥ ꯑꯃꯨꯛ ꯆꯪꯂꯒꯅꯤ ꯍꯥꯏꯔꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ 9ꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗꯤ ꯏꯖꯔꯦꯜ ꯏꯔꯥꯟ ꯂꯦꯕꯥꯅꯟ ꯏꯖꯔꯦꯜ ꯐꯤलिꯁꯇꯤꯟ ꯏꯖꯔꯦꯜ ꯇꯔꯀꯤ ꯑꯐ꯭ꯔꯤꯀꯥ ꯁꯨꯗꯥꯟ ꯆꯥꯏꯅꯥ ꯇꯥꯏꯋꯥꯟ ꯏꯊꯣꯄꯤꯌꯥ ꯏꯔꯤꯇ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯥꯂꯤ ꯑꯃꯁꯨꯡ ꯕꯨꯔꯀꯤꯅꯥ ꯐꯥꯁꯣ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯂꯥꯟ ꯁꯣꯛꯅꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯆꯥꯎꯅ ꯂꯩꯔꯤ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯁꯨ ꯑꯗꯨꯃꯛ 2026 ꯐꯥꯎꯕ ꯁꯣꯛꯅꯕ ꯌꯥꯅ ꯂꯩꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯦꯁꯤꯌꯥ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯂꯥꯟ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ ꯃꯣꯗꯤ ꯑꯃꯁꯨꯡ ꯑꯃꯤꯠ ꯁꯥꯍ ꯑꯁꯥꯝꯗ ꯊꯥ ꯑꯁꯤꯗ ꯂꯥꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯉꯔꯥꯡ ꯊꯥ ꯑꯁꯤꯒꯤ ꯑꯊꯦꯡꯕ ꯁꯔꯨꯛꯇ ꯑꯁꯥꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ ꯇꯥꯡ 18-19ꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯥꯝꯗ ꯂꯥꯛꯂꯕ ꯌꯥꯏ ꯑꯗꯨꯒ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯖꯅꯋꯥꯔꯤ 19ꯗ ꯂꯥꯛꯅꯕ ꯕꯥꯔꯇꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯀꯥꯝꯔꯨꯞ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯪꯁꯔꯤꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯒꯤ ꯁꯥꯏꯠꯂꯥꯏꯟ ꯑꯣꯏꯅ ꯁꯔꯃꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯂꯩꯖꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯆꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯍꯟꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯁꯔꯃꯅ ꯍꯥꯏ ꯃꯣꯗꯤꯅ ꯀꯤꯂꯣꯃꯤꯇꯔ 32 ꯁꯥꯡꯕ ꯀꯥꯖꯤꯔꯪꯒꯥ ꯑꯦꯂꯤꯚꯦꯇꯦꯗ ꯀꯣꯔꯤꯗꯣꯔ ꯄ꯭ꯔꯣꯖꯦꯛ ꯒꯣꯍꯥꯄꯨꯔꯗꯒꯤ ꯅ꯭ꯌꯨꯝꯂꯤꯒꯔ ꯐꯥꯎꯕꯒꯤ ꯇ꯭ꯋꯤꯟ ꯇ꯭ꯌꯨꯕ ꯑꯟꯗꯔ ꯋꯥꯇꯔ ꯇꯅꯦꯜ ꯁꯥꯅꯕꯒꯤ ꯚꯨꯇꯥꯟꯗ ꯂꯩꯔꯤꯕ ꯀꯣꯁꯥꯔ ꯑꯃꯁꯨꯡ ꯒꯦꯂꯦꯐꯨꯒꯤ ꯑꯅꯧꯕ ꯔꯦꯜꯋꯦ ꯂꯥꯏꯟ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯂꯒꯅꯤ ꯍꯥꯏꯈꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯥꯔꯇꯤꯁ 10,000ꯅ ꯄꯥꯔꯐꯣꯔꯃꯦꯟꯁ ꯄꯤꯒꯗꯕ ꯕꯦꯒꯔꯨꯝꯕ ꯌꯦꯡꯂꯕ ꯌꯥꯏ ꯍꯥꯏꯈꯤ